Manipur President rule tha tarok makhatana sangdokadori Amit Shah na korokpadage Speaker Saitabata Delhi yokre hadi 2023 gi February mapanda N Birena Chief Minister pham thadokraba matung anobul singba am khanduna lengak semba ngamdabadage tha adugi tarawngdoida India lengak na Manipur Legislative Assembly bu animated suspension da thamduna President rule thamlakiba du lakleba August tarawngdoida gi makhatana tha taruk amu hana President rule thamnanaba haujuk chathariba Parliament ki monsoon session gi manungsanna Rajya Sabha da House ki ayaba lawnaba Rajya Sabha ki Secretary General Prince Modi na Home Minister Amit Shah na notice thajilakre Home Minister Amit Shah na makhatana President rule thamnanaba House ki ayaba lawnanabagi matangda thajilakiba notice adu Secretary General PC Modi na ayaba pikre haire Nakalamuromda state asida anaubalenga ama semba ngamdaduna President rule gelenga makhada Manipur gi miyam punamakna wana khanglambadu anaubalenga ama laklagadra haibagi thajaba leirakle hiramasiga mari lenana ngasi makhudakta Union Home Minister Amit Shah na Manipur gi Assembly gi Speaker Thoksom Saitabata bu korokpadagi numidang gi athengba flight ta New Delhi gi damak Imphal thadokre haidi Speaker Saitabata na New Delhi gi damak Imphal thadokringe gi mamangda phongdoklambada Union Home Minister na korokpadagi Air India Express ki athengba flight ta mahak New Delhi gi damak Imphal thadoklagani kari karamba hiramda Home Minister ga mahak wari sanagadarubuno haibagi matangda di karimata haiba ngamde tawbatabu state asida matang koina miyam gi lenga ama semba ngamdaduna lakleba asigi matangda anaubalenga ama semnana bagi damakta mahak pu korokpa oiramba yai anaubalenga asida kana bu Chief Minister oina hablakadage haibadusu masak khangba ngamde central leadership pirakpa instruction gi matungina thabak tawgadabani haina phongdorakhe Anaubalenga ama sembada Kuki MLA sing yauroi haikibadu hojikti tambang amdana leire haidi 2023 ki May 3 dagi horakiba Manipur gi crisis asigi angan besaruk dagi hawduna Kuki MLA singna separate administration gi demand tawraduna Manipur lenga ka amuhana kullaroi haina matam sangna laikibadu hojikti Manipur gi oiragliba rajniti gi kanglon asida Kuki MLA singi anawa phire ama lorpo yabagi phibamda leire India lenga ka suspension of operation su extension gi mari lenana wari sanariba KNU gi spokesperson Selan Hakim na hai Manipur gi anauba lengak sembada Kuki singi leiriba MLA singna yawba natraga yawdaba haibadugi makhoigi apambani luribadi Kuki jo miyamna taliba legislature yawba union territory gi demand ase legitimize tawkhigadra haibadugi akiba khaktani Kuki jo miyam gi leiriba MLA singa simasana masagi oiba phirep lawjaba ngamba legislature ngaktani numit khudingi Kuki jo miyam gi leiriba tongan ba CSO singna hariba MLA singa sigi mathakta takpi tambibagi mathauta de haina phongdorakle digital media power corridor na piba interview amada Selan Hakim na makhatana hai Manipur da tholiba crisis asiga mari lenana Kuki zo miyam gi leiriba tongan ba CSO MLA sing amadi Kuki sul group amata oina punna Guwahati da phaminaduna tongan ba warep kya laukiba leikre Kuki NP na Manipur da anauba lengak sembada Kuki zo MLA sing yawba yaro haina phongdokiba amadi Kuki NP Manipur na phongdokiba wafam adubu Kuki NP Delhi na endorse tawrakiba adu aranba khongthang amani CSO singi marakta mapung phana ipau phawna habadu utpani ainasu Selan Hakim na makhatana phongdokhi mahana makhatara hai Manipur da anauba lenga ama India lenga ki maikaidagi semna bohana ragliba sida Kuki zo MLA sing CSO amadi su group ki marakta ningthina ipau phawna duna Kuki zo miyamna taliba separate administration gi demand ase manghandana karamba khongthang thangba yabagi habadu tare tara thongna khanaba mathau tai hainasu interview adu da phongdokhi Thangal amadi pauna kaithel thonglon bagi khongjang handokre hari Thangal amadi pauna kaithel ga lambi singi nakia talam hena khopchinduna yum amadi dukan sajenba dukan gi pochai thamjinba signboard sing thechinba lokthoknaba Imphal West District Administration as tharakiba eviction drive adubu yaningdaba phongdoktuna Association of the Victim of Plot Owners of Thangal Bazar and Pauna Bazar na sangsilakiba matang kaktana haidiba kaithel ane asida leiriba dukan sing thonglon bagi khongjang asi District Administration Imphal West ka wari sanaraba matung handokre nakalamaromda lambi gi footpath ki saruk sing loksinduna pochai thamjinba amadi signboard chechinba kaktana tana public ki lang sokchinna yum sajiliba sing takthokna bo honarakpada dukan mapu singna thonglon bagi thawong sathariba si tawbigano haina Imphal West ki DC mayanglamba Raj Kumar na miyamda appeal tawkre AR amasung CRPM na lupa crore amarongi yungang phare haidi Assam Rifles na 143 CRPF ki B company ki QAT ga khusamnaduna thasi kungani thoida lupa crore amarongi mamal oigadaba yungang amadi Beer Singh
NH-37 की अवांगखुल मनाक्तगी फारे हादी युंगांग अमसुंग बियरसिंग असे तेरा लुक्राम लेरक्तगी अयेपम सानोकदोन चही 35 अमसुंग कमरंगा मनिंग लेकाइदगी युमनाम सुरजित 38 कौबा मियोय अनिदगी फाबनि हादी मखोय अनिबो फागलबा युंगा अमसुंग बियरसिंग असिगा कोनना एक्साइज डिपार्टमेंट दा खुसिनखरे हादी पोट हुरालुब नुपा था अमा कम्युनिटी सर्विस तहनगदौरी खैरमबन इमा कैथल नंबर 1 की फर्स्ट फ्लोर दगी योट कक्तुना हुरालंब नुपा इम्फाल वेस्ट की चीफ जुडिशियल मजिस्ट्रेट ना खैरमबन इमा कैथल द सिटी पुलिस की मियेंग मखादा था अमा कम्युनिटी सर्विस तौनब सेराक पीखरे कम्युनिटी सर्विस तौनब सेराक पीखरब नुपा अदु लुवांग संबम दगी हौजिंगना लांगोल टाइप 2 अयिंग लेकाइद लैबा पोंगसोंबम राजेश सही कुनगमरी अपोकवा मंगलुंगजाव कौवा मनी ngara ayok खैरमबन इमा कैथल द लैबा SYDLO की मेंबर्स राजेश महाना हुरालमनिबा पोलमसिंग अदुगा कोनना फागतखि अमदि फागलबा मतुंगदा सिटी पुलिस ता पाव पिरखि हाइदि सिटी पुलिस के कांगबो अमा थौदोक थौफमदा चंगसेंदुना राजेश पु फागतखि अमदि वहां पहं चथबदा महा मसाना तौरिबा अरानबा थबकसिंग अदु याजाखरे हाइदि महापो इम्फाल वेस्ट की चीफ जुडिशियल मजिस्ट्रेट कोर्ट पुथोखिबगा लोइनना कोर्टना पुलिस की वारोलसिंग तारबा मतुंगदा राजेश पु था अमा सिटी पुलिस की मियेंग मखादा खैरमबन कैथल द कम्युनिटी सर्विस तौहनबा खंगनखि था अमा कम्युनिटी सर्विस तौरबा मतुंगदा की ड्रग रिहेबिलिटेशन सेंटर द मिंग चनबा हाइनसु इम्फाल वेस्ट की चीफ जुडिशियल मजिस्ट्रेट की कोर्ट ना रूलिंग पीखि हाइदे कुकी की टेरिटोरी दा नागा की मपा मपुना थमलंबनी हाइबा नागा के एंसेस्ट्रल लैंड अमता लैते हाइना यंग कुकी ना फोंदोरखरे कुकी हाइबा कांगपो सि ख्वाइदगी लीरबा इजराइल दगी मांगखरबा मानासे जिगा कांगलोपनी हाइदि मणिपुर दा लैरिबा कुकी जोमे अमसुंग नागा कम्युनिटी सिंगे मरक्ता लैरिबा मारी असे हिस्टोरिकल कल्चरल अमसुंग टेरिटोरियल के मतंग दा यामना कॉम्प्लेक्स सोय अदुबो कुकी कम्युनिटी की दि मसागी अकंगनबा लमजिंग लैजै नागा की ओइना दे एंसेस्ट्रल लम अमता लैते हाइना यंग कुकी ना फोंदोरखले यंग कुकी ना थादरको सेरोल मथकी वाफम से फोंदोकलदुना चेरोलसिना हाई कुकी कम्युनिटी स्पेसिफिक एरिया सिंगी मनुंगदा चुरचानपुर चांदेल टेंगनौपल कांगपोपी सेनापति तमेंगलोंग चासात उख्रुल अमदी अतै मफम किया यावरी हाइबसे ब्रिटिश कॉलोनियल गी रेकॉर्डता मयेक सेंगना पल्ली हाइदि कुकी नेशनल ऑर्गेनाइजेशन केनो अमसुंग अतै कुकी ग्रुप सिंगना कुकी गी तोखाइबा स्टेट अमा हाइबदि कुकी लेन नत्रगा जालेंगम असे मसागी लमसिंग पुंदुना सेमना बहोनदुना लाखिबने कुमजां 1993 की नागा कुकी कॉन्फ्लिक्ट कुकी पार्टी अमसुंग हौजिक मणिपुर थोलिबा इरांग कम्युनिटी अहुंगी मरी असी मखाताना सोखले कुकी हैब कांगबो असी ख्वाइदगी लीरबा इजराइल दगी मांगखरबा मनासे जिउगा कांगलुपने हाइदे मतकी वाफम सिंगसी येंगलगा कुकी टेरिटोरी दा नागा इपाई पुन थमलंबनी हाइबा नागा की लम अमत लैते अदुगा कुकी ताबा मफम सिंगदा जोमी कम्युनिटी गिसु जोलेन हाइबा लैते साउदर्न नागालैंड की कसा नागा की एपेक्स बॉडी अमा ओरिबा UNC ना कुकी कम्युनिटी की राइट अमदे आइडेंटिटी बु इकाई खुमनदुना कुकी कम्युनिटी गा पुन्ना थबक तोमिनबगी अपांबा लै हाइनसु चेरोलसना फोंदोरक्ले नाकल अमरोमदा कुकी ना मणिपुर की असेंब पुवारी खंगे हाइरबदे यलहौंगी मैतै अमदि नागादा हंगदबने हाइना MNPM ना फोंदोरखरे कुकी ना मणिपुर की असेंब पुवारी सेमदोफम थोकते मणिपुर की असेंब पुवारी खंगे हाइरबदि यलहौंगी मैतै अमदि मणिपुर नागा पीपल्स फ्रंट MNPM ना फोंदोरखले MNPM की सेक्रेटरी पब्लिसिटी थॉमस न्यूमाइना थादरप सेरोल अमन हाई 2023 की मे 3 दगी हौना मणिपुर दा थोकलिबा वाथोगसना मरम ओइदुना हौजुक फावबा तंगदु लेताना लेतरबा फिबम असिदा MNPM ना इंग पतंग दोले ताबा हंजन बहनदुना लाकले MNPF अमसुंग मणिपुर खुंदामिनरिबा कांगलुप फुरुपसिंग पुक्सेल सेंगना इंग तप पुरकनबगी थबक कया पाखलकलिबा से कुकी कांगलुपना यामना फाबा खोंथांगनि खलगा इंग तपगी लंबी थीबगी महत्ता कुकी सिंगबो अतोपा कांगलुपना कीरे हाबगी मवंगदा खंदुना खुदोंग चाबा लौरगा चुमदब पुवारी कया सेमजिन साजनदुना मणिपुर की अपुनब सक्तम कायनबा तौरिबा से लैबाक मसा तादब थवोंगने थासिग तरामंगा द यंग कुकी हाबा ऑर्गेनाइजेशन अमना नागा were migrated to the Kuki Hills after separating from their Meitei brother haina phongdorokpa laibak thibane masina takpudi Kuki intellectual ne haijaba singna Kuki youngster singda aranba puwari tambiduna lana lamjing bide haibagi achawba khudam ne ki youngster singbo asumna lana lamjing biba sina tunggi mirol singda khudong thiningai oi Kuki na Manipur gi asengba puwari khangge harabadi yelomi oiriba Meitei amadi naga da hangadabane Kuki singna social media amadi atai platform singda semjin sajinba Manipur gi puwari kya phongdokliba se नखोइबु कीबदगे पाखुम पीखदब नते नखोइगा अवाय अखुम तौनबा हाइबसे असंगब थौंग नते खनबगिने कुकी एरिया द डिस्ट्रिक्ट अमसुंग ब्लॉक हेडक्वार्टर नत्रगा खुल अमदा युम मसिंग साम हेनब लैबगे अयामना खुल अमदा युम मसिंग तरेतगी कुंट्रा फाव खक्तने नगागी द डिस्ट्रिक्ट अमसुंग ब्लॉक हेडक्वार्टर नत्रबसु खुल अमदा युम मसिंग लिसिंग हेना लतारे नगा
Jagagi khunda laitabagi changsatta khulamada chada 95 na yum chamagi mathakta khundari masi khangdaba Kuki na Manipur gi puwari bu panghai da hajinbagi thawong sa tharaklabadi 1993 da thokiba irang amu khanna tholaktanaba section ba phai hana phongdokhe lop Manipur da khundaminari ba kanglop khudingma po nungsi chanan hiunena bagidamak song thorakpane adubu Kuki singna India gi marumda leptuna Manipur gi apunbagi saktam thugaina bu honaliba thawong asida MNPF na tumina leiroi loi mapu India na Manipur gi kanglop khudingma po maset tana thugaina bagi hu selba wangang sanga induna Kuki singna khundaminari ba yelo misingi mayok ta wangang ba amadi thabak tawroidabane watho asi loisana ba warosin thiba haibsina aikhoi khudimaki yai fabani haina serors na makha tarakle nupi masa ama famlan bu chenabani haiba nufa ani fare thasi gi tara tareta Imphal East ki mafam amada thokiba thodok amada masagi sahi tarak taruk khakta ngai bi nupi masa ama bu rap tawda chenabani haiba nupa ani Imphal East women police station fagale haide Police na farba mi ani adu Imphal East ki manuk sanba telo maya lekai digi KSS Ajoy Sahikun apoko laikhidraba abung amasung nogada kamen khunjau dagi mangsatabam Ajoy Sahikun mathoi apokpa gofesor ni haidi police tagi phangba pawda victim ge imung manung na Imphal East women police station da wakalakpa dagi nupa ani asi phakibane police na farba mi animak Indian Penal Code section 35189 amadi 6 Pokso Act ki makhada case lokhotuna makhata na wahang pahong sathanaba police custody da remand lokthokre haidi Governor Road ki footpath chalak sare hadi Manipur da February thadagi leragliba president rule lenga asina Imphal city gi akoibda leriba phibam soklaba lambi thungsing semjin sajenbagi thabak haukiba sayol kharagi mamangdagi yamna kanna paikhalakpa uri adubu Imphal city gi mayol makta da governor na leriba Raj Bhavan gi maning thangba wall ga tainaraga leriba pauna kaithel gi Governor Road ki footpath ki phibam asidi chalak sare maming tagi khong lambi oire miyamna chatpa yaba mafam amata yaudre Governor Road ki hanagi mini hol leramba mafam asigi turning dagi hauraga kaisapat machin phawgi lambi gi maning thangba sarukta leiriba footpath asi yamna phibam chada moongda leide maro ena Sandy photo studio maya dagi indro color gi turning phawgi footpath ki saruk asida miyamna chatpa yaba saruk yaudre hairiba footpath ki saruk sing asi iho hoduna nala oina leiri masina maram oiraga miyam gi chatpham khong lambi ni hairabasu miyamna chatpa yadre masigi mathakta footpath asi iho hoba nala oina leibana masigi paringda leiriba press changna dukan sing Chawna khudong chadaba mayokna duna leiri haidi panba yabadi Imphal West District Administration na hujak miyam gi lambi footpath ta lanai lam khopchilaga dukan hotel yum sajenba nunga lengoi pesinba singba eviction tawduna kanna ta thokpagi thabak lokhale khongthang asima miyam gi yaifana ba khudong chadaba mayokna handanaba lokhalakpa aphaba khongthang lawi masiga iroina na Governor Road ki footpath ki phibam asisu athubada miyeng sangladuna miyam na mayokna riba khudong chadaba siko khalakani habagi thajaba President rule ki government ta thamle haidi Election Commission namthak tawba yahale haibagi chapchaba proof lei haina Rahul Gandhi na phongdokre Karnataka gi Lok Sabha constituency amada mikhalga mari lena namthak tawbada Election Commission na tumina yengduna leibada natana namthak tawribadu yahan ki haibagi chapchaba proof Congress ki khutta lei Congress party na Election Commission gi mayapta logi matung lokhatpham thokpa thabak thoram amadi action sing lokhatkani Election Commission si India ki Election Commission oina thabak tawdre haina ngasi su Congress lusingba Rahul Gandhi na Parliament mamangda phongdokre Mahana Makhatara duna Congress Party na constituency ama khakta da singna duna yengsilubada namthak tawhan ke habagi proof phangba ngamkhibane masina takpadi constituency kayada namthak tawduna mikhal mai pak na bohona ke habane voter singbu voter list ki kakthatpa anawo voter mathong maram khangdana hapsin bana singba thabak thawong sing sathaduna tawramne ba namtha asi phumjinduna election commission na chen na bohona ba yaroi Congress Party na susoi soidana logi matungena action lokhatkani haina thawrang lagani haike Thailand amasung Cambodia gi marakta ngaukai gi yenarakpada chawna khut thokna khrei mioi tarane thoi si khrei Thailand amasung Cambodia gi marakta ngaukai gi yenarakpada chawna khut thokna rakpada gi yamdrabada mioi tarane thoi si khrei haina Thailand authority na phongdora khrei hauki ba sahi kaya gi mamangdagi South East Asia da leiriba yumlon nariba leba ani gi marakta ngaukai gi chayat na badaki nakalani gi marakta ungkhatna bugi sang wangkhatna leirakhibane Thailand army na phongdorakpaga laiba adugi province ahumda Cambodia na landarakpada aso apan yaukhiba amadi Asiana yaukhiba sing adu misam ngaktani haidi Cambodia gi maikai dagidi haujuk
फाउबा असियाना अमदि असो अपन क्या यावखरबगी हाइबगी चकचाबा पाउदम लैत्रे थाईलैंड अमसुंग कंबोडिया लानमीगी मरक्ता ngarang nakal anigi marakta nongmai kapnarakpadagi chawna ongkhanabagi thodok adu thokibani laiba anina amana amabu nongmai kapa hauki haina maral thangjinnarakpaga loinana ongkhanaba adu thuna pakthok chawthorakhi loinana Cambodia na Thailand gi mathakta rocket sing sizinaduna landarakhi haina Thailand na maral sirakli Cambodia na so makogi military gi laifam singda atamnana Bangkok ki lanmi singna air strike sa thaduna landarakhi haina phongdorakhi Cambodia amasung Thailand asing ngamkhai lona baleba ama oibaga loinana ahenba lanmi sing ngamkhai gi saruk singda thamduna khut thabagi thabak sathai haina amana amabu maral sirakli leba anigi lanmi sing gi marakta khut thonara podagi ngamkhai gi sarukta leba anigi miyoi sing mafam adu thadok naba pawtak pikhi Thailand gi oinadi makhogi miyoi lising ni phuron saphagadaba mafamda thangdokkhre hairi Thailand authority na phongdorakhiba warol amada Cambodia na rocket kapsindona landarakwa da military person ama yauna miyoi 13 sikibani hairi sikro miyoi sing adu Surin Ubon Ratchathani amasung Sisaket province da leiba miyoi sing ngaktani hairi Cambodia gi lanmi singna drone sizinaduna ngamkhaida leiriba Thailand lanmi sing mathakta landaba haurakhi haina Thailand na marasi ki amasung Cambodia gi maikaidagi su leiba anigi ngamkhai miyada leiba Kharam Hindu temple da yanakhiba sing thugaiduna Thailand military na changsalakpadagi khutthonabagi thaudo adu thokibani haidi Cambodia bu France na thadoklamlaba matung sahi kayagi mamangdagi leba anigi ngaukhida ongkhanabagi amasung yanadabagi thaudok sing thokduna lakhibani Cambodia na ongkhanareba mafam aduda leiba 13 suba sahi sa matamgi laisang amabu UNESCO gi World Heritage Site ta register taunaba honarapadagi komja 2008 leba anigi marakta misimina gi thaudok sing thokduna lakhibani